Arambai News Guwahati Tamaitelongi Pau Tabiriba Singbu Ihan Hanbamuktada Chingangbam Suzitrani Kurumjari Huzingasigi Samlapa Mariba Pau Sing Lobirase Awang Nongpoktasu luxurious train chain Bahoragane Lagliba October Kulhumdoidagi Hauna Assamgi Tinsukiadagi Arunachal Pradesh Naharlagun Fauba luxurious train asi Chelagane Vistadom haina khangnariba luxurious train ase awang nopok thungna chelhannabagi pandam makhada Indian Railways na akhanaba thorang paikhalakpane chayolamada numit mari ni chengadoriba train aseda passenger singi pifam thokpa khudong chaba khudimak pigane anoba train asigi trial run ngarang Tinsukia dagina Dribugar fawbasu chenkhre Vistadom train asida passenger singna mafam tugi phajaba sing train dagi namak uba fangbatanatana hariba train sing asida mafam tugi cultural heritage su utkadori bane Assam ki CM Himanta Biswa Sarmana state asida leigakna official calendar gi saruk amoina Bhaskar Abda calendar habadi lunisolar calendar su sizinaba hauragani lauthokre Panbayai, Assam the Siznariba official calendar si Saka calendar amadi Gregorian calendar ni adubu handaktagi hauna Assam lengakna officially Bhaskar Abda calendar su Siznaragani lauthokre. Panbayai, Bhaskar Abda calendar si Kumar Bhaskar Barmanna Kamrup ki ningthau oiba numit adudagi paba haukibane. Masi Gregorian calendar ga chahi chaunga ga marfutara humdoi khenaribane. Malemda maming chaliba Manipurgi Khwairamban ima kaithelasi ngasidi tapna muchilakpagi phibam amada lakli maramaduna ima kaithelasibu kalhounabagi dama Khwairamban nupi kaithel sinpham amadi saktam kanba lupki secretary Thinguzam Ongbi Ranina lengaki mityeng chingshilakli Hana kaithelasi khaktada yolamba potlam kaya ngasidi akoibada phamliba dukan sing maroina nan Manipuri dukan sing na yon khibana kaithel singda potsik walakli Masigi matangda Imphal Municipal Corporation gi marilenaba official singda kayarak hanna wakat labasu tabidaduna lakli asida sunatana handloom gi amadi iyongi pothok sing asi akoibada lariba dukan singda yondanaba mamangda su kayarak hanna haizakhiba laikhrabane adubu tabidaduna lakli maramaduna ima kaithel gi akoibada phamliba dukan singna October 22 fawbagi manungda makhoi da lariba handloom amadi iyongi Pothoki stock sing loishin biu natrabade ima kaithel ahumasigi ima singna akanba khongjang changsin ba hauragani haina lubasigi secretary Thinguzam Ongbi Ranina makhatana phongdorakle UNESCO na sakhang biraba lamdamasigi nad sankritangi nungda cheliba masak asi ngasigi mirolna kokthokpagum urakliba si laibak thibane nad sankritangi punsi kananaba Manipur lengak amadi miyamna hotnabagi matam yore hainasu Padmasri Sawaizam Thanilna ngasi hairakre Southeast Asia Cultural Organization SICO Jiriba Masaloishangi Maroiba Thodang Yabiramba Amadi President ki Phamsu Matam Sangna Pubiramba Gopendro Miteina Hokibo October 15 da Leikidabasi SICO Mayai Loishang Amadi Punamakioina Achobo Mangzaba Amani Makna Leikidabasida Awaba Fongdokpaga Loyana Maki Thawaina Mapugi Laikolda Ingna Chikna Leirunaba Thongnizari Haina Secretary General Irengbam Indrajit Maiteina Thadorokpa Chirol Amana Khangalakli Line of Actual Control ki paring da thabak toriba official singi oina Tibetology course tamhannabagi Indian Army na akhannaba thorang ama paikhalakli Arunachal Pradesh Laiba Central Institute of Himalayan Cultural Studies ka khusamnaduna Tibetan loan amadi Tibetan culture loinana puari khanghanabagi akhanaba course amagi pandamde Tibetology khanghanaba loinana information warfare gi matangda sem sananabagi damaktane UGC na specified degrees ki makhada Bachelor of Sowarikpa Medicine and Surgery samna BSRM bu sakhankre degree asigi duration na yamdrabada chahi mangane amadi entry qualification na 10+2 ne Sowarikpa hariba ase Ariba Himalayan lamdamda chatnariba traditional amadi popular medicinal practice makhalamane Hauzik Pawbada Masida degree piriba si Leda Laiba Central Institute of Buddhist Studies amadi Saranat Laiba
Central Institute of Higher Tibetan Studies khaktanani adubu UGC na asumna recognition pirakhiba sina India gi university ama hektana adumak BSRMS ki degree hangba yaragani CBSE na class 10 amadi 12 ki term 1 board exam singi oina major subject singi that sheet matam thadorakre class 10 gi major subject singi na November 10 dagi hauragani aduga class 12 ki oina December amadagi hauragani nakhalamaromda class 10 amadi 12 ki minor subject singi matam de school singda tokhaina pigani hairi Malemda climate change na akibagi saktam lawrak libasi miyoibagi khunaina thokhan bangaktani hairi study lising marfunipan henbagi review matungina climate change oiraklibasi miyoibagi thabak thoramnani Environmental Research Letters Kauba Journal da ngasi October 18 da phongkiba research work amada English amaga chamapan marfutarama thoidagina English ngani tarani thoi fawbagi manungda phongkiba study singi chada marfutara taret nasu wafamasibu sogatli haire asumna English ngani tarani thoidagina kunma thoi fawbagi manungda phongkiba scientific paper gi chada marfutarama pan dasmik mapanna malemgi ayinga sada awonba purakli basi miyoibagi thawong thokshinna ngaktani haire Tibet activists na Beijing Winter Olympics flame ceremony da ayetpa pirakhibaga loinana activists kaya amasu phajinkre Tibetan activists na makhoigi phiral thetnaba honakhibaga loinana Free Hong Kong Revolution haiba banner amasu thechinaba kana honare Students for a Free Tibet na China gi Uyghur miyam da otnaiba Tibet laushinba amadi Hong Kong da khut thariba thong singna miyoibagi hakpu khongoinabagi damak Beijing da Olympic Games pangthoknabagi lepkhiba warip adu handokpiu haina International Olympic Committee na haijakrabane Bangladesh ki Muslim community singi religious sentiment ta sokhan bawafam ama social media da viral oirakpadagi kanglup ki irang thoraktuna yamdrabada Hindu singi yum humputaru amangata thon batanatna yum kun henna su mai thadoklamle adubo Bangladesh ki Prime Minister Sheikh Hasina na mara leibasing matik chaba cherak pigani amukasu hairakle aroibada ngasi tentakpa maroiba pau khara ngasi miladu nabi Prophet Muhammad ki mapok numit asi lebak sinba thungna pangthoknakre Assam da ngasidagi class 1 dagina 8 fawbagi amadi class 11 gi offline classing hawkre COVID pandemic hek hawrakpadagi hoina ahan boina Assam da COVID number moiduna ngasi miyoi amata leikhide habagi paulaktri India da hawzik phawda miyoi crore marfudramapan henbada COVID vaccine dosing kapthokre India gi recovery rate asi chada Marfudra Nipan Dasmik Amamari Yaukre. Haukiba Pung Kunmari Sida India da COVID ki anuba positive case listing tarahumdoi subna Yankai Nipan Panki Chamaga Humpumarina COVID number Moiduna Lakide. Maharashtra da COVID ki pibam pagalak padagi ahing pung tarani thoi fauba restaurant sing hangbagi ayaba lengak na pikre. Kerala da ising ichawna maram moiduna sibagi masing kuntrani pan henkre state lengak na leikidaba singi imung manungda ex gracia oina lupa lak mari piragani laukthokre adubu lagliba numit nini asidasu akanba nong chugani haina meteorological department na khanghalakle Awang nongpogasi India gi bioeconomic hub oiragani haina Minister of State for Science and Technology Dr Jitendra Singh na haikre Indian Railway gi Central Railway Zone na Chhatrapati Shivaji Maharaja Terminus Mumbai da sizinaba yadraba train crossing restaurant on wheels on thokre North South Continental amadi atay akhanaba mathel kaya restaurant singa sida phangani Ahum suba sero survey gi matungina Haryana da miyoi chada humbudra taruk dasmik ahumda COVID antibodies yauramba thengnakhi Myanmar na haukiba February thadagi hongna phajinduna lakiba anti-government protester lising mangaga chatruk hena ngarang thadorakre amadi T20 Cricket World Cup ki anisuba practice match da hayeng nungthil India gi matamda habadi pung 3:30 muktabada Dubai da India amadi Australia sanaragane ngasi gena dia Arambai News Guwahati da Mitelon gi pau sandokchaba matang solution jabaga loinana tabiri basingbo amkasu hanna khurumjari